State asida Prime Minister lakani haibagi thajaba chawna leibaga loinana Prime Minister na chatlaba yai panariba Churachandpur District ki Mapham Pumnamak ngasidagi no drone zone ni Haina Laothokhre District Magistrate Churachandpur Dharun Kumar S na ngasi thadokhiba order ki matung ina VVIP gi proposed visit ki yenglaga akanba security ki checksin thorang sin locally checksin thorang hena kanchinuna mapung fahanaba khongthang oina law and order da kaiba pirakpa yai haireduna drone amasung balancing gi khuthang da aerial photography videography sing district asida athingba thamkhre BNSS 2023 gi under section 163 na piriba power gi matung ina ngasidagi makhata ba order ama thoktriba fawa district asigi Mapham Pumnamakta UAV drone balancing yauna aviation devices sing sizinabada athingba thamduna no drone zone ni Haina Laothokhle hairi adumoina mak lengang na yaba piba sing di komthokani hairi athingba asigi mayok ta thabak torakpa sing BNS 2023 gi under section 223 gi makhada action lokhatpa yai Haina order asina khangalakli